Online Manipurgi numidangi pau mi eng tabiriba pumnamakpu thoilaisurumna khurumjari ahanbada maroiba pau. Manipura thokliba irang asida USA amasung China-gi khut yauramba yabagi chingnaba laire. Kuki na anauba makhalgi lalong ama oina drone sijinaduna bomb thadaduna attack chatharakiba amadi mishi mina nanghankibagi thokdok center na line lawbagi mami taba horagle. Cheraksida Manipura thokliba irang asida US amasung China-gi khut yauramba yabagi chingnaba chawna laire haina intelligence ki source amana haidi. Pausina hai Kuki na drone sijinaduna bomb thadabagi thokdok thokraba matung BJP gi national spokesperson oibatana tana Northeast in charge oiriba Dr. Samit Patra na Imphal da laktuna Chief Minister, Speaker Minister Singh amadi BJP Manipur Pradesh ki President unaduna makoi gi mot laukre haidi. Kudaki oina kilometer 9 dagi 10 fauba cover toba ngamba entry drone system Imphal West ki mafam singda thamba hokre haidi. Hiramasi gi matangda pause asina Fangba paugi matung inadi tha sigi amagi nungthil pung anirom taba matamdagi numidang pung 9 tarakpa fawbada Imphal West district ki kautruk amadi kadang banda Kuki singna drone sijinaduna bomgi attack chathaduna nupi ama hatkhiba angang ama yauna miyoi kya soan khiba numit adugi numidangda Imphal East ki thamna pokpi aduga tha sigi anidana sinam khul amadi sanjam chirangde attack chatharaktuna amuk hanna miyoi kya soan khibagi thodok sing adugi matangda Manipur police ki maikai degi hiram asida khang hairaba IIT New Delhi gi maikai da thajin bada mateng pangbinaba haijabadagi IIT Delhi gi professor ama Manipur laktuna mateng panglagadawri thijinba adu da Indian Army gi official sing BSF CRPF amadi Manipur police ki makok thongba official yauna team amana su drone attack adugi matangda haujik thillibani Thaudo adugi matangda Union Home Secretary Govind Mohan nasu review meeting ama pangthokre mifam aduda India Pakistan gi ngamkhai da drone attack tawrakpada hakthengna na thengnariba BSF amadi Indian Army gi makok thongba official singsu yaukhibaga loinana makoi gi oiba wafam singsu thamki haidi Union Home Secretary Govind Mohan nasu Maikaidagi Central Armed Force singna drone attack thengnanaba makoi gi khang haiba amadi leijaba khulai sing sijinanaba pauta pikre haidi pauta adugi matung ina hojiki oina entry drone system Imphal West ki mafam singna thamba hokre hojiki oina kilometer 9 dagi 10 fauba system sing aduna cover tawba ngamgani masigi mathakta ahenba system atenba matamgi manungda thamlaba thorang paikhatpa hokre haidi adom oinama anti drone technology sing thamba matamda sel yamna changbana maram oiraga matam kharadi Thintaraba yai entry drone technology asi thamba matamda yamdrabada lupa crore ani dagi mari fawba changi hai Manipur miyamna heng lambi lamjaw da thoktona Kuki Millitantsing Leingakna terrorist ni haina lauktu u haibe yawna kholaw kaya lawmina na ba waref lawre kokomi Manipura thokliba tha tara taret farakadaroba lana sida Kuki Millitantsing na drone sijinaduna bombing tawduna mishi mina amadi aso open kaya thoganduna terrorist ki thabak satharaliba si Indian Security Force na khut thadaba tarabadi numit mangani gi manungda Manipur dagi hankro haina coordinating committee on Manipur integrity kokomi ga chaminariba component body kaya punsilaga waref lawre waref sing asida natana tongan do waref marisu lawduna India lenga amasung Manipur lenga ta thabak oina pangthoknaba taksilagani haina kokomi gi coordinator oina thawpuriba thoksom Somarendra na fongdokre wafama sing asi kokomi gi office ta pangthokiba pawgi mifam amada Somarendra na fongdokibani mahang na makata na hai Laukriba waresin adudi Kuki terrorist na drone sijinaduna mihan mipun chatharakliba asida state lenga amadi India lenga na tumina leithokliba asibu yamna kana yaningdaba uttuna hayeng ayuk pung 12 dagi numit yumba pung 12 fawba Manipur miyamna lambi lamjawda haibadi main road singda thoraklaga human chain semlaga kholaw kaya lawmina na ba hairiba khongjang asida Manipurda laiba school college ki maheroi sing Manipur lenga ki loisangda thabak tawriba karmachari sing yawbigadabani Loinana India lenga amadi Manipur lenga anina Manipurda hojik chathariba aranba thawong sing asi yaningde haina kokomina lawki warep singi matung ina miyamna amata oina makhagi kholaw sing lawmina si haiki lawgodawriba kholaw sing adudi DGP amadi security advisor atubada sindokadabani micha miyam ngakpa ngamdraba Central Force Manipurdagi hangi khadabani Kuki Millitantsing Leingakna terrorist oina lawtho o drone bombing gi thawong India government gi thawselni India lenga amadi Manipur lengakna Manipur miyamda yenglaba mi yeng yaningde Manipur lenga ki pangdaba thawong yaningde haiba kholaw sing asi miyamna amata oina lawbiu haiki mahangna makha tana fongdokhibadi nahan drone bombing tawrakpa asi security da chawna singnarakpa asida India lengakna thawa sadana leithokpa state lengakna su karigumba wafam amata fongdoktana leibana Chatharakliba thawong mayam asi state amadi center lenga ki khujil tharangla haina miyam da chingna hali maduna center amadi state lenga na thuba matamda sangdokpham thoi Manipur miyam bu ot nairakliba asi fanna kuirakle drone dagi bomb thadarakliba asi Central Force singna lairiba ke manak haibadi 47 Mountain Division Brigadier Office manak
ꯃꯅꯥꯛꯇꯒꯤꯅꯤ ꯍꯥꯏꯅꯩ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤ ꯆꯠꯊꯔꯛꯄꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟꯕ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯀꯌꯥꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯄꯗ US ꯑꯃꯗꯤ ꯆꯩꯅꯥꯒꯤ ꯈꯨꯠ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ ꯂꯣꯏꯅꯅ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ USAꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯂꯤꯡꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯂꯕ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯑꯃꯗꯤ USAꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯐꯔꯣꯏ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯇꯣꯉꯥꯟꯕ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯀꯌꯥꯗ ꯈꯟꯅ ꯅꯩꯅꯕ ꯃꯇꯝꯗ ꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯕꯛ ꯄꯨꯔꯝꯕ BSFꯀꯤ ꯑꯦꯗꯤꯁꯅꯦꯜ ADGP AK ꯃꯤꯁ꯭ꯔꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯀꯨꯏꯅ ꯂꯩꯔꯛꯂꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯍꯥꯏꯕꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯁꯤ ꯂꯧꯊꯣꯛꯂꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯪꯊꯔꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ ꯏꯟꯗꯤꯌꯥꯅ ꯃꯇꯝ ꯁꯥꯡꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯗ ꯃꯁꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯈꯟꯕꯤꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯆꯨꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ JK ꯄꯤꯂꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯦꯄꯣꯂꯣꯖꯤ ꯇꯧꯕ ꯆꯪꯉꯤ ꯃꯗꯨꯇꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯉꯝꯒꯅꯤ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯕꯨ ꯀꯣꯂꯣꯅꯤꯌꯦꯜ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯋꯥꯔꯧꯕ ꯑꯁꯤ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯤ ꯍꯥꯏꯈꯤ ꯀꯣꯀꯣꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯨ ꯌꯥꯎꯕ ꯌꯥꯝꯅ ꯆꯔꯛ ꯆꯍꯤꯡꯅꯕ ꯂꯥꯟ ꯑꯃꯒꯨꯝ ꯇꯧꯔꯤꯕꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯗ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯍꯜꯂꯤ ꯃꯗꯨꯅ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯡꯗꯣꯛꯐꯝ ꯊꯣꯛꯏ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯤꯔꯣꯏ ꯍꯥꯏ ꯑꯅꯤ ꯑꯁꯤ ꯄꯤꯗ꯭ꯔꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯀꯨꯀꯤꯁꯤꯡꯗ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯍꯦꯛ ꯇꯤꯟꯕꯒ ꯃꯅꯤꯄꯨꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯕꯣ ꯕꯦꯂꯤ ꯄꯤꯊꯣꯛꯈꯤ ꯍꯧꯖꯤꯛꯁꯨ ꯃꯤꯌꯥꯝ ꯈꯪꯍꯟꯗꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯔꯣꯟꯕ ꯊꯧꯁꯤꯜ ꯀꯌꯥ ꯆꯠꯊꯔꯛꯇꯨꯅ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯄꯤꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ